Chuchampur akan irang hokibagi sakta mamani loinana security force sing tong duna lakpa gari sing thugai khibagi sakta mama loinana security force singiga mukna khibagi saktamni total shutdown lakthokre hari more da haye rally satkani hari Kampur da akan irang thokhibaga loidana Kuki student organization KSO na Kuki MLA singna sakar semada yaukhibaga maram oiraga pung kunga mari total shutdown lakthokre dana Kuki women organization for human right ki maikai digisu Kuki MLA singna sakar sema yaukhibagi mayokta laktiba hayeng haibadi February gi tang 3 English ngani ga kunga 3 pung Taragani thui makai taba matamna nungthingi Koite football ground gi mass rally masanaba sem saba hokre Zausin kizon nakin gona hi panila soke di win team le he sai hi ve ni pi zausin jing lam pung som challe gangan len tul in zu soke jiu chule le sunga kain hang dukan school abon sa ha soke jing hi koi ka bang le ya palla lo amne Nanti ngai lo ba kila ding ai. Hello. Lengak sembad yabo Kukizo MLA sing KJ sina social boycott lakthokre. Kukizo area da pung taragani thugi total shutdown lakthokre. Sursampur irang hokre lambi da mai thadano khongjang sangsingkre. Anauba Manipur lenga ba semlakpur saruk yariba Kukizo MLA singi mathakta Kukizo council social boycott lakthokre. Amaromda Manipur lenga sembad Kukizo MLA khara saruk yabigi mayokta joint forum 7 ZF7 na tha sigi tarukta Kukizo area da total shutdown lakthokre loinana ngasi numidang waramdagi Chuchampur gi tuibong na Kukizo gi miyoi kya throktuna irang horakre lambi da mai thabana singba madi security gi gari sing ama ata thuanduna khongjang sangsilakpadagi security force ki mekai digi irang adu lakshinana bhona bada khongjang loising gi mekai da asok yaukre hedi Kukizo council thadurak pachiramada sai esi gi January 13 da Guwahati da pangtokpa apun mami phamna laukibu warep ki meyokta Manipur lengak semada Kukizo MLA khara saruk yakiba thawang kanna yaningdaba phungtokladuna so group MLA sing amadi KJC ki apun mami phamaduna constitution ki makhada Kukizo gi tokhaiba legislature yauna union territory ama sembagi matangda state amadi center government na ayi boina sabsana thajaba ma piraktriba phawa Manipur lengak sembada saruk yadaba haina warep lokibani Hauzik lairiba ethnic conflict asigi political solution ama puraktriba phawba mitai community gi arm group amadi institution Kukizo gi miyam gi mathakta sathari hingsa gi thong singasi adum makha chataduna laikhigani madi Kukizo miyam gi yeknaba aduma oikhigani asiguma phiba masi leibana mitai na dominate tawba lengak saruk yariba Kukizo MLA sing asisu aikugi yeknabani haina logani hadi maram asina Kukizo miyam gi mayok lepliba MLA sing social boycott tawbaga loinana makoibu Kukizo gi mafam amata sanghaloi haidi Kukizo miyam nasu makoibu social customary amadi public matter amatada corporate pidana basu Kukizo miyam na khangali makoi gi matada thamliba social boycott asi Manipur lengak tagi tok triba phaw satnagani hadi amaromda anoba Manipur government ama semada Kukizo MLA sing saruk yabi ki mayokta joint forum of 7 ZF7 ko bulup amana
ꯊꯥ ꯑꯁꯤꯒꯤ 6ꯀꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯐꯥꯎꯕ ꯀꯨꯀꯤꯖꯧ ꯑꯦꯔꯤꯌꯥꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯏꯟ ꯐꯣꯔꯝ ꯑꯣꯐ ꯁꯕꯦꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯀꯨꯀꯤꯖꯧ MLA ꯈꯔ ꯁꯔꯨꯛ ꯌꯥꯈꯤꯕꯕꯨ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯁꯦꯟꯇꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯂꯩꯕ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯀꯨꯀꯤꯖꯧꯒꯤ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯌꯨꯅꯤꯠ ꯑꯃ ꯁꯦꯝꯕꯤꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯐꯒꯥꯔꯗ ꯐꯪꯖꯅꯕ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯕ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯁꯦꯡꯕ ꯑꯆꯨꯝꯕ ꯗꯤꯃꯥꯟ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯐꯪꯗ꯭ꯔꯤꯉꯩꯗ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯧꯒꯠꯇꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯑꯣꯏꯕ ꯐꯤꯔꯦꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ MLA ꯈꯔꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯁꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 6ꯇ ꯆꯠꯊꯒꯗꯧꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯀꯨꯀꯤꯖꯧ CSOꯁꯤꯡ, ꯆꯤꯞꯁꯤꯡ, ꯌꯨꯠ ꯀ꯭ꯂꯕꯁꯤꯡ, NGOꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤꯖꯧ ꯃꯤꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯃꯤꯟꯅꯁꯦ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯔꯛꯁꯤꯗ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ ꯏꯁꯇꯔꯟ ꯖꯣꯟ ꯀꯨꯀꯤꯖꯧ ꯒꯥꯝ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯧꯒꯠꯂꯤꯕ ꯀꯥꯡꯄꯣꯛꯄꯤ ꯑꯦꯁꯤꯒꯤ MLA ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ ꯍꯥꯠꯄꯗ ꯂꯨꯄꯥ ꯂꯥꯈ 10 ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯤꯒꯤ MLA LM ꯈꯧꯇꯤ ꯑꯃꯁꯨꯡ ꯇꯤꯄꯥꯏꯃꯨꯡ ꯑꯦꯁꯤꯒꯤ MLA ꯉꯨꯔꯁꯪꯂꯨꯡ ꯁꯅꯇꯦ ꯍꯥꯠꯄꯗ ꯂꯨꯄꯥ ꯂꯥꯈ 10 ꯒꯤ ꯔꯤꯋꯥꯔꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯏꯕ ꯆꯤꯔꯣꯜ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯋꯥꯏꯈꯦꯝ ꯆꯥꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯁꯧꯒꯠꯂꯤꯕ MLAꯁꯤꯡ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟ, LM ꯈꯧꯇꯤ ꯑꯃꯁꯨꯡ ꯉꯨꯔꯁꯪꯂꯨꯡ ꯁꯅꯇꯦꯒꯤ ꯃꯤꯇꯝꯁꯤꯡ ꯉꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯩꯀꯨꯜ ꯕꯖꯥꯔꯗ ꯃꯩ ꯊꯥꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯍꯥ ꯑꯍꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯅ MLA 3 ꯑꯁꯤꯒꯤ ꯃꯤꯇꯝ ꯄꯨꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯒꯤ ꯑꯃꯗꯤ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯁꯧꯒꯠꯄꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯈꯨꯠꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯈꯣꯡꯅ ꯀꯥꯎꯕ ꯑꯃꯗꯤ ꯅꯦꯠꯄ ꯇꯧꯗꯨꯅ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯂꯩꯃꯈꯣꯡ ꯆꯝꯐꯥꯏ ꯒꯦꯠꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤꯁꯤꯡ ꯂꯝꯕꯤꯗ ꯃꯩ ꯊꯥꯗꯨꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤ꯫ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯜꯂꯤ KSOD ꯑꯃꯗꯤ NCRꯒꯤ ꯊꯧꯃꯤꯁꯤꯡꯅꯁꯨ ꯉꯔꯥꯡ ꯗꯤꯜꯂꯤꯒꯤ ꯃꯅꯤꯄꯨꯔ ꯚꯋꯟ ꯃꯃꯥꯡꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯗꯥꯎꯟ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤ MLAꯁꯤꯡꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯕꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ ꯁꯦꯄꯔꯦꯇꯤꯁꯠ ꯄꯣꯂꯤꯇꯤꯀꯦꯜ ꯃꯨꯚꯃꯦꯟꯠꯗꯒꯤ ꯅꯥꯊꯩꯗꯨꯅ ꯂꯩꯅꯕ ꯅꯦꯝꯆꯥ ꯀꯤꯞꯒꯦꯟꯗ ꯊꯥꯗꯧ ꯏꯟꯄꯤꯅ ꯈꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕ ꯃꯥꯔ ꯏꯟꯄꯨꯏꯒꯤ ꯋꯥꯐꯝ ꯊꯣꯛꯂꯛꯂꯤ꯫ ꯃꯥꯔ ꯏꯟꯄꯨꯏꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯉꯨꯔꯁꯪꯂꯨꯡ ꯁꯅꯇꯦ ꯑꯃꯗꯤ ꯑꯇꯩ ꯃꯥꯔ ꯀꯨꯀꯤꯖꯧꯃꯤ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯂꯕꯗꯤ ꯃꯗꯨꯗ ꯃꯥꯔ ꯏꯟꯄꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯔꯤ꯫ ꯆꯤꯔꯣꯜꯁꯤꯗ ꯍꯥꯏ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯌꯥꯎꯔꯤꯕ MLAꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯛꯅꯕ ꯔꯦꯗꯤꯀꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯂꯅꯥꯏ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯉꯥꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯀꯝꯃꯨꯅꯤꯇꯤ ꯃꯁꯥꯃꯛꯀꯤ ꯃꯊꯛꯇ ꯑꯦꯒ꯭ꯔꯦꯁꯟ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯃꯥꯔ ꯏꯟꯄꯨꯏꯅ ꯂꯧꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯤꯒꯨꯝꯕ ꯑꯟꯂꯣꯐꯨꯜ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯃꯥꯔ ꯏꯟꯄꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯉꯥꯛꯁꯦꯟꯕ ꯍꯥꯏꯕꯁꯤ ꯀꯝꯃꯨꯅꯦꯜ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯣꯏꯕꯅ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯗꯔꯀꯥꯔ ꯂꯩꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯂꯕꯁꯨ Enkhaikhre ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ, AKT ꯂꯧꯊꯣꯛꯄ ꯑꯃꯗꯤ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ Enkhaikhre꯫ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯄꯒꯤꯗꯤ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯌꯥꯍꯟꯕ, ST ꯂꯤꯁꯇꯒꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯁꯦꯝꯂꯛꯂꯕꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ IPFMꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ Enkhaikhreꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ Enkhaikhreꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯄ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤꯒꯨꯝꯁꯤ ꯁꯦꯝꯂꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯌꯥꯎꯅ ꯃꯊꯛꯀꯤ ꯗꯤꯃꯥꯟ 3 ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ꯫ ꯍꯧꯖꯤꯛ ꯃꯤꯇꯩ ꯃꯤꯌꯥꯝ ꯃꯣꯠꯕꯨꯡ ꯂꯥꯟꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯇꯧꯍꯟꯅꯤꯡꯗꯦ꯫ ꯍꯧꯖꯤꯛ ꯁꯦꯝꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯣꯏꯗ꯭ꯔꯤ꯫
ꯁꯦꯟꯇꯔꯅ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯩꯉꯥꯛ ꯑꯣꯏꯔꯤ ꯂꯩꯉꯥꯛ ꯂꯥꯛꯂꯦ ꯍꯥꯏꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯕꯗꯤ ꯌꯦꯛꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯈꯤꯒꯅꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯩꯉꯥꯛ ꯁꯦꯝꯒꯦꯔꯥ ꯁꯦꯝꯂꯣꯏꯒꯦꯔꯥ ꯃꯊꯛꯀꯤ ꯄꯣꯏꯟ ꯑꯍꯨꯝ ꯑꯁꯤ ꯍꯥꯟꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯆꯪꯏ ngasi harauba phungdoklaga nonganwaga lambi chatpa yadabigi irang tawraklabadi mina thina ngangnagani sialda ngawba phamda mikaba politics karino khangdaba ngihak kanabada chatpa phurup hengamsi ngasi awaba thingnariba kanglup asi karamba kanglup no haiba khangminabaga loinana aikhoi puno hotnaminaduna yelawmi kanminanaba khong thangminasi